ꯑꯩ ꯅꯨꯄꯥ ꯑꯃ ꯑꯣꯏꯖꯔꯁꯨ ꯅꯨꯄꯥꯁꯤꯡꯒꯤ ꯑꯩꯅ ꯈꯪꯗꯕ ꯋꯥ ꯑꯅꯤꯈꯛ ꯂꯩꯌꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯕ ꯈꯪꯕ ꯉꯝꯗꯕ ꯎꯕ ꯉꯝꯗꯕ ꯋꯥ ꯑꯅꯤꯈꯛ ꯂꯩꯌꯦ ꯍꯣꯏ ꯑꯁꯤ ꯑꯩꯅ ꯈꯟꯕꯗ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯒꯤ ꯑꯉꯥꯡ ꯃꯆꯥꯁꯤꯡꯅꯗꯤ ꯄꯥꯛ ꯈꯪꯂꯝꯃꯣꯏꯅ ꯈꯜꯂꯦ ꯈꯪꯕꯁꯨ ꯌꯥꯎꯕꯨꯗꯤ ꯌꯥꯎꯔꯝꯒꯅꯤ ꯈꯪꯕꯁꯤꯡ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯅꯝꯕꯔ 1ꯗ ꯅꯨꯄꯤ ꯊꯤꯈ꯭ꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯃꯆꯥꯅ ꯀꯞꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯒꯅꯤ ꯅꯨꯡꯁꯤꯕ ꯐꯥꯎꯒꯅꯤ ꯌꯦꯡꯕ ꯉꯝꯃꯣꯏ ꯍꯥꯏꯗꯤ ꯆꯪꯁꯤꯜꯂꯒ ꯀꯔꯤꯒꯤꯔ ꯀꯩꯗꯧꯕꯒꯤꯅꯣꯅ ꯊꯦꯝꯕꯤꯒꯅꯤ ꯑꯗꯒꯤ ꯅꯨꯄꯤ ꯊꯤꯈ꯭ꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯤꯒꯤ ꯃꯆꯥ ꯑꯃꯅ ꯀꯞꯂꯛꯑꯕ ꯃꯥ ꯁꯨꯛꯇꯥ ꯇꯥꯅꯤꯡꯉꯔꯣꯏ ꯋꯥꯏꯆꯤꯜꯂꯤ ꯑꯥꯗ ꯆꯠꯂꯨ ꯈꯣꯠꯂꯨ ꯑꯥꯗ ꯀꯞꯄꯨꯔꯣ ꯆꯠꯂꯨ ꯑꯁꯤꯗ ꯀꯞꯂꯛꯀꯅꯨ ꯅꯈꯣꯟꯗꯣ ꯇꯥꯅꯤꯡꯗꯦ ꯈꯣꯠꯇꯦ ꯀꯣꯛ ꯆꯤꯛꯏ ꯀꯝꯄꯜꯁꯔꯤ ꯂꯥꯎꯔꯛꯀꯅꯤ ꯆꯩꯔꯛꯀꯅꯤ ꯅꯨꯄꯥꯁꯤꯡꯁꯦ ꯑꯗꯒꯤ ꯅꯝꯕꯔ 2ꯗ ꯅꯨꯄꯤ ꯊꯤꯈ꯭ꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯞꯂꯛꯑꯕ ꯃꯗꯨ ꯃꯃꯥ ꯁꯨꯛꯇꯥ ꯇꯥꯅꯤꯡꯉꯔꯣꯏ ꯆꯠꯂꯣ ꯑꯥꯗ ꯀꯞꯄ ꯆꯠꯂꯣ ꯅꯈꯣꯟꯗꯣ ꯇꯥꯅꯤꯡꯗꯦ ꯈꯣꯠꯇꯦ ꯀꯞꯄꯒ ꯂꯩꯔꯤ ꯐꯥꯎꯕ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣꯅ ꯐꯨꯕ ꯐꯥꯎ ꯌꯥꯎꯅꯔꯤꯕꯅꯤ ꯇꯥꯅꯤꯡꯗꯕꯩ ꯆꯥꯡꯗꯣ ꯑꯗꯒꯤ ꯅꯨꯄꯤ ꯊꯤꯈ꯭ꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒꯤ ꯅꯨꯄꯤꯅ ꯀꯞꯂꯛꯑꯕ ꯃꯗꯨ ꯃꯥꯁꯨ ꯁꯨꯛꯌꯦꯡ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯊꯜꯂꯅꯤ ꯑꯗꯨ ꯎꯕꯗ ꯀꯔꯤꯒꯤꯅꯣ ꯀꯩꯗꯧꯕꯒꯤꯅꯣꯅ ꯃꯁꯤ ꯀꯔꯤꯒꯤꯔ ꯍꯥꯏꯗꯤ ꯃꯆꯥꯅ ꯀꯞꯄ ꯀꯥꯟꯗꯅ ꯃꯥ ꯌꯦꯡꯕ ꯉꯝꯗꯦ ꯃꯤꯆꯥꯅ ꯀꯞꯄ ꯀꯥꯟꯗꯅ ꯇꯥꯅꯤꯡꯗꯦ ꯃꯤꯒꯤ ꯅꯨꯄꯤꯅ ꯀꯞꯄ ꯃꯇꯝꯗꯅ ꯃꯥ ꯌꯦꯡꯕ ꯉꯝꯗꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯞꯄ ꯃꯇꯝꯗꯅ ꯃꯥ ꯇꯥꯅꯤꯡꯗꯦ ꯅꯨꯄꯤ ꯊꯤꯈ꯭ꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯅꯦꯆꯔ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯀꯔꯤꯒꯤꯅꯣꯕ ꯃꯁꯤ ꯑꯩ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯑꯁꯤꯒꯤ ꯃꯔꯝꯁꯦ ꯑꯩ ꯈꯪꯕ ꯉꯝꯗꯦ ꯅꯨꯄꯥ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯅꯨꯄꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯈꯪꯕꯁꯤꯡꯅ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ